Taretni Laigadaba Manipur Legislative Assembly ge session ngasi arbitrary conference ka loina na hudokre. Northeast ke Myoy Singh Regime Chathai Haibage Koi Saunaringai Cherakta South Delhi Park ta Manipuri Nupi ama from le. United Naga Council ge Delegate Singh Sem Khamchan ga unaduna Santi Hanjalaknaba Warisana Kre. Mi Fabada Trainaba Underground Cadre Ama Yauna UG Ani Lupa Laka Amaga Das Make Nipan Mapanga Corner of Security Force na Fare. Amasung Arambai Tengol gi Khutpu Amana Imphal East District ki Ithamda Aim Kai na Tharamba Popi Pambi Singh Yantat Kre. Krumjari ISCOM News Meng Tawi Punamakpu Kheldari Bamataram no Chari Hojik Pau Sandok Napizari. Tha Sigi Mangada Taranitoi Suba Manipur Legislative Assembly ge Taret Lak Suba Station Saindai adjourn Taukraba Matung Session Asigi Makataba Ngasi Manipur Legislative Assembly da Ngasi Ayok Pung Taramatoi Tabadagi Speaker T.A. Seta Bretana Chair Lauduna Assembly Asigi Member Singh Weramba Laikidraba Thanlon Ashi MLA Bungjangin Valte Yauna Tai Member Singi Mafumda Ikai Kumnaba Utuna Arbitrary Reference Single Loinana Hodokre. Ngasi Chathaba Hokiba Session Asiga Mari Lainana Tongan ba business singe Matam laptop na baginamak Speaker T.A. Seta Bretana Mahaki Official Chamber da Assembly Asige Business Advisory Committee BACG Mifam Tha Sige Tarukta Pangthoke. Mifam Masina Laukiba Warif ki Matung ina Assembly gi Secretary Rohit Sapam na sign Tauduna Official Bulletin Thoke. Official Bulletin Asige Matung Inna Ngasi Ayuk Pung Taramathoy dagi Hokiba Session Asida BACG Report Thamkibaga Lorana English Segani Kun Manga Kun Taruki Supplementary Demand for Grant Puthoke. Masigi Matung Tarakpada Leaders of the House Amasung Finance ke Portfolio Pairiba Chief Minister Y. Khamchan Singh na English Segani Kun Taruk Kun Tarat ke Budget Estimate Puthoke. House ki makataba business ta tha sigi mangada House cha Governor na thamkiba Warul Singh ruling amasung opposition ge member Singh na sarukyaduna khanaba hauke. Tha sigi tarukta Speaker na chair lauduna form kiba BAC ge mifam ga law kiba warif ki batung inna Haying March ki tang tarada general discussion amasung voting on supplementary demand for grant 2025-26 Puthokpaga Loina House ta Ngasi Puthokiba Budget Estimate 2026-27 ge General Discussion Taugani. March Taramathoidana House ta State Legislature Councils of Ministers Secretariat Land Resource Police Public Works Department Textile Commerce and Industries Power Youth Affairs and Sports Department Jails Printing, Fisheries, Art and Culture, Masung Economics and Statistics Department Singe Demand for Grant 2025-26 ke General Discussion Masung Voting Taugani. Demand for Grant 2025-26 ke Makataba General Discussion Masung Voting Idamag March Taranithoida Finance Education, Cooperation, Agriculture, Animal Husbandry and Veterinary, Dairy Farming, Yauraga, Election, Minor Irrigation, Panchayat, Sericulture, Water Resource Department, Horticulture and Soil Conservation, Amasung Relief and Disaster Management Department Sing Paikatkani. March Tarahumdoida Transport Level and Employment Department of Tribal Affairs and Hills Department, Environment and Forest,
Community and Rural Development, Planning, Rehabilitation, State Academic of Training, Minorities and Other Backward Classes, and Scheduled Caste Department amasung Information Technology ki discussion amasung voting leigani. March taramari thangja amasung March taramanga nomaidring numit session leiroi. March tara tarukta makhatana session ase tothaduna numit asida Information and Publicity, Medical, Health and Family Welfare Services, Consumer Affairs, Food and Public Distribution, Administration of Justice, Social Welfare Department, Tourism, Science and Technology get demand for grant 2026-27 get discussion amasung voting pangtokani. Session asige aroiba numit March taratareta Municipal Administration, Housing and Urban Development (MAHUD), Public Health Engineering (PHED), Vigilance and Anti-Corruption Department, State Excise, Sales Tax, Undertax, Duties on Commodities and Services, Fire Protection and Control amasung Home Guard Department singe demand discussion amasung voting pangthoklaba matungda session asi loishingani haire. Ikoi dringaida Gorakhpur amasung New Delhi da North East ke Dr. Mahiroi nupi ama yauna nupi ahum racial discrimination chathaduna fu chaikibage thodok sing North East ke miyamna khoi saunari trerak asida haukiba nomaijing numit ke numidang wairam da South Delhi ge Malviya Nagar Park manakta Manipur dage nupi ama Miyoi karana racial discrimination amasung fuba chaibage asok apan nangduna hospital da laikatna krihaide. Thodok adu nomaidring numit ke numidang wairam victim oriba Manipur dagi nupi ani asina South Delhi da leiba Malviya Nagar Park manakta working chatlingai mafam aduda leiramba naha karana karim kathainaba wahai sing sizinaduna nupi ani adubu racial discrimination chathaba hauraki haide. Nupi ani aduna naha sing adugi wa sing aduda sauningba fauduna machin khumlubada khatna chainabage thodok adu thokibani haire. Victim nupi singi matung inna wahai oina sagatnarambadage nupa naha sing aduna makhoi anida kinnatinba made peti satoklaga kanba haurakibani haire. Nupi ani adu nupa naha sing aduna fu chairaba matungda fazadaba wahai wata sing sizinaki haire. Amaromda official report ki matung inna thodok aduge pawhek fangbaga Delhi Police na mafam aduda Jangsen ke adubu rescue oriba accused oriba nupa sing adu mafam aduda chantok hiramasige mari lainana Delhi Police na FIR ama register tawna traineriba miyoi sing fanaba kanna honari haina official source asina fongdorakle. Amaromda thodok aduda soklaba Manipur dage nupi ani adu Sabdardrung Hospital da pukhatuna laikatna kremade makhoi anima khudong thiningai oidre haire. Amaromda thodok asibu akanba mawongda yaningdaba made condemn tawduna Meghalaya gi Chief Minister Conrad Sangma mari lainaba sing atuba matamda faduna akanba action lokatnaba taksin kre haire. United Naga Council UNC President Andre Lorhona Lutringba Council asige delegate single loinana Chief Minister Yumnam Kamchan Singh amasung Deputy Chief Minister Losi Dikhoga punna Chief Minister ge official secretariata unaduna lamdam asige santi ngaktuna thamna ba tangdu laitaba hanjulakna bamade nungsi chanana hingminana bagidamak wari sana krehaide. Wari sana kiba aduda Chief Minister Kamchana fungdo kibada mahaki government asina ngamliba makai lamdam masala santi purakna ba nungsi chanana hingminana ba made tangdu laita ba purakna ba chawkhat thaurange mayon lomda changsin na ba honagani haina thazaba piki haide. Mahakna makha tarduna lamdam asila santi purakpa haibase yanadriba singi marakta dialogue taunaduna thazanadaba pumba koknaba honaduna Kundaminariba community kudingmakna cooperation pinaduna santi oibage mapangala se kankhatnaba honagani haike. CM na mahaki extra thagatpa post amada UNC ge delegate singa unabaduda Prime Minister Narendra Modi na pamjariba Sabka Saath Sabka Vikas Sabka Biswas asigi pandam sing fangnabagidamak Manipur government asina
अपुनबगी सक्तम सागतनबा मदे मणिपुर से चौखटपा स्टेट अमा ओइनबा होनबदा गवर्नमेंट असिना पाइखटपा याबा थबकसिंग पाइखटुना मियामगी याइफनबा होनगनी हाइरे Manipur Police amasung Central Security Force singna tongan mafam singda chatakhiba SES operation singda mi fabada trainaba UG cadre ama yauna atopa UG cadre ama lupa lakh amaga dasmek mapan nipan ga konana fagatpa ngamkre haire official oiba paugi matung ina state police amasung Central Security Force ke apun batim amana Imphal East District ke Atran Vigai Tongkong Makalai Kaida Chathaki SES operation amada Aina Tinkraba Lal Holof People's Revolutionary Party of Kanglai Park Progressive Pripak Pro Gikadani Haiba Laishram Inau Tomba Trahe Nifu Nipan Atran Vigai Tongkong Makalai Kai Asi Fabangam Kibagalona Mongondagi Security Force na Lupa Lak Amaga Thus make Nipan Mapanamasu mobile phone recovered Toba Ngamki Haide Mahagase mifa mipunda chenaba amade miyamdagi namduna sel khaiba mishakni haire Amaromda Security Force singna Thobal District ke manung chanba Indo Burma Sugnu Road ke Aihang Khulda Chathakiba operation amada aina thingtraba lal holuf Kanglaipa Communist Party miyamge fingang lanmi KCP MFL ge kadeni haiba kundrakpam Amar Elias Kamundo Singh Kangabok Awang Laikai Asui Faba Ngamki Haide Imphal East District ke Manong Chanba Itham Chinge Sarukta Ain Kaina Tharamba Poppy Pambi Singh Itham Dalairiba Yankaini Toy Suba Arambai Tengol Ge Thomi Singh na Mafum Aduda Changsenduna Poppy Pambi Singh Adu Yantatuna Mangan Kre Haide Itham Chingi Sarukta Poppy Pambi Singh Thabagi Thabak Chathare Haibage Akaknaba Pau Amma Fangbadage Itham Dalairiba Yankaini Toy Suba Arambai Tengol Ge Thomi Singh Mafum Aduda Changsenduna Thibahumbagi Thabak Chathabada Poppy Pambi Singh Adu Mapung Fana Leisa Tambaga Loinana Mahi Yanba Haurakpagi Fibamda Lairamba Thengnake Ain Kaina Tharamba Poppy Pambi Singh Adu Arambai Tengol Ge Thomi Singh na Yantatuna Manghan Kibane Poppy Pambi Singh adu illegal immigrant Singh na Tringi Seruk asida thabagi thabak paikat pa soidana oigani haire Lamlai Kendra Education System da aduki matek sothaba mafam ama oiri haina Janata Dal United JDU Manipur State President Khetrimayum Biren na Fongdokre Wafam Masingase Imphal East Lamlai Kendragi Manung Chanalairiba Sabung Kokta Laiba Youth and Students Welfare Club da Sinduna Club Asige Gym Hall da Pangtokpa Lakadariba 2027-28 Class 10 Exam Thagadaba Mahiroi Singyoiba Thataruk Chathagadaba Free Coaching Class Haudokpage Thoram Amada Fongdokibane Mahakna makha tana haikibada mahakna ngasi Youth and Students Welfare Club na sinduna asigumba afaba kongtang ama laurakpa si hainingai leitena thagatle aina matam sangna miyamge mute oina thabak tawram labasu education system da asonba kaya leibana maikai asige afaba mikok thongba mahiroi puthokpa ingam ngamdre Mahiroi Singh na Lairik Tamle Haiduna Parikha pass Taunabani Haiduna Natanataba Thawong Kaya Tauduna pass Taukrabasu Maduna Tongan ba competitive exam Kayada Kahena Sotaba Kaya Tengnarakiba se Toktanaba Gidamak Mahiroi Singh na Makhomdagi Hona Singh na Honaba Amachange Madu Khaktada Phava Chaukhatpa Lamdam Ama Oirakani Ngase Youth and Students Welfare Club na Siliba Free Coaching Class Asi Aduki Matek Thagale Amasung Youth and Students Welfare Club na Siliba Phaba Thabak Singda Angamba Mateng Pangani Haina So Fongdoke Makhatana Youth and Students Welfare Club ke Advisor Chongtham Amujauna Fongdokibada Haujiki Matamda Education Haiba Se Yaudaba Sungyamak Yadaba Ama Oire Maramasina Haujiki Matamda Class 10 Tamliba Mahiroi Singna Tongan ba coaching center singda duki matek paisa changna coaching taunare kanagumba lairaba paisa leijadaba mahiroi singna coaching chatning labasu imung manunggi awaba kaya leibana chatpa ngamdaba mahiroi kaya singi yenglaga
Club asina class 10 tamliba mairoi singi tungan ba subject taruki oja kya niektuna ayuk amasung nungtil tungan ba tangkak kaya thoktuna khaidoktuna tambigani masida free coaching ani haiduna mahairoi singna Thawa wasadaba tawbiganu coaching class asida takadoriba oja sing ase maikai asige maming leiraba tungan ba coaching center singda takpi tambiriba oja singni haujik ahanbagi oina mahairoi nifugi capacity oiba coaching ase ngasidagi haudokpane mathau tarabadi masidagi hena masing hangat pasu yai haina so fongdokhe Aranba pambai sinaraga pastor pa satra singsina hayeng karigumba atop mafamda akoi changdamnaru matamda yamna sotharakpa thengnagi bise masi ponumaksi aikoi khudakta parikhada akoi gi thingbiba kotbiba moida barka thabagi apan bibido madugi mahutta aikoi lariksi class 10 thambadagi nama tamba horpadagi na thaba bausi manungsida aikoi fajana makhongdagi sembiraga moibu yamna akoigi mikok thongwa ngamna ba adugi da makhongdagi sembaiba madugi wakhan buraiba akoigi club ki maruina sabungko ki youth and student welfare club ki masigi akoi thomising habtare masibu jo haningai letra thagale akoigi tongan ba kaya amada education nattagradi yadraba ma lak khraba matamni AI gi matamni hujikse aduna सिगुब मतम से कोई महिरो सिंह लाइक हईतबसे सुंगा मग याद्रबने कोई मपालम चतबदगी हौरनी ऐसे कईगुम लाइक हयोद्रबा लोन थोक्तबा मग चप मानदोनी अइना चानिंगबा थंगनिंगबा ngangningba पुनमक ngangbा ngमोइदोनी पांगन फन फरसु अमंबा अहिंग लमजेन चेनबगा चप मानदोनी अदुना सिगुम्बा अखोइगी लकाय सिगी महिरो सिंह असिना वागदबा अमदि छेल यामना तिंगदबदो अखोइ क्लब्सना चौबा थौदांग लौजरगा अखोइना ngasiga sigumlaba coaching asi organize tawjabani sigumlaba organization asidayda mahiroi singna chawba thodang loduna thawai hakchang yauna honamin asi koi ngasai youth student welfare club ki president usu thambiri duni karigumba na khoina handak pangto gadaba coaching sta thawai yauna honaba madugi mahaina class 10 gi thakta yamna wangna pass torabadi akhoi nakhoi gi damakta 11 12 coaching akhoi makhatana sinna nabagi pandam akhoi leiri Arabida Maruyo Palman Pizari. Numit taret ni laigadaba Manipur Legislative Assembly ge session nga si arbitrary reference ka loina na haudokre. Northeast ki miyoi sing residential chathai haibage koi saunari ngai charakta South Delhi Park ta Manipuri nupi ama furamle. United Naga Council ge delegate sing Sem Camp Jan ga unaduna santi hanjilakna ba warisana kre. Mi fabala chenaba underground cadre ama yauna UJ ani lupa lakh amaga 10.98 ga konana security force na fare. Amasung Arambai Tengol ge khutpu amana Imphal East District ke ithamda ain kaina tharamba popi pambi sing yantat kre. Haujik fawbagi oina di ISCOM news na pizaba Manipuri pau matang asta lushin jare meng tabi di punamakpu amukahanna krum jare.